Paujada yumpum oiba ngasigi special content amada Rusia Ukraine ke wathuk na malembu ani thogan batanatana ahumsuba lanchau gi manil lakwa haibesigi matangda paudam jari ibirakpa zenta sarangthem malemgi ahan balanchau da hingova sifai helfes na sumna haibirami matude lan haibasi atai kari sunate lan thogan na basinduna minami bo harpane karigumba aningba apamba ama phangnana phona pada politics sanghandun amana amaba namthana da balaknai Rusia Ukraine crisis asina haujakti malemgi ahumsuba lanchau thogalaknana bagi oithokpa yaba lambi ama oiraktaba sunate Ukrainian bu oiro Russian bu oiro lansra pamisam yamgi khanduna malemda laimidari pamyoifa aikoina aranba wailamadi langi mayukta matam pumbada laifam thoge kumjali sing ani taraga mari de Crimea lausin khiba adugumba thong amba Russia na ngasi damuk toragle hauji ungkan ba kya lakli ba asi communist oiba matam amagi USSR bo namthanar ba USA made European Union ani sangtun an ba Cold War manung de sem khiba military alliance NATO da matam amada USSR ge saruk am oramlaba Ukraine na member am oina jauna na batarak padagini aigona ningsing bajai madudi kumjali sing amaga sampan marfadra mathoida Soviet Union pamachin budget kai khiduna tukhiba aduna maram oiraga USA amadi USSR ge marakta lainari ba anbu Cold War adu loisin ke Soviet Union tukhiba adu West na makoi gi mai pakpani khanjaba adu Rus sing gi thamoidi yamna nuwa hen kide Mapa mapu single Lenin amade Stalin ga mari kya lainarak lava ngasi Russia ki President Putin amasung Rus ki wakalda auge pasang adu gi lamen khomning ba amade makoi gi mang ki wa lamching adu ambuk reunite tawning ba loina na matam amage world superpower USSR Federation adu ambuk hal haning da bagi manglan su leita banate US na lusing tu chaliva NATO asi noma gi malem gi mapam kya da maru ina Russia gi border da leiri balebak sing da asum santoruk tuna ayat pa apan ba piba asi Russia na kya pamde non alignment policy chaliva India na anda ungkhana ba thorak liba thautok asi kamari lenena UN resolution da animaki makeda janing da ba kari su phongdoki da ba adu aikoina thengna khre masi dawri haiduna India asi yamna cha fare aibadi yaroi thokliba lan natragana hauji ungkhana riba asi taseng namakidi Russia Ukraine khakta ngai raktre Mali masih blok ani thokle nagal amurum da China North Korea Pakistan amade atai khara Russia na lusing ba alliance amo oi raga nakbak taba amurum da European Union jawba US na lusing ba nakbak amo oirakpa asi yamna kiningai de amurum da European Union jawba US na lusing ba nakbak amo oirakpa asini yamna kiningai de aduna new trend standard lai aiduna ani bangla mating nirakpa matamda India sumasi ki matang da warip lawa yamna lurakadawri Nungani ki marakta ha oire haibdu thorok na bagi mami kya lerakle aujekte masi karamno oirakadawri banu haibi maramda makhada wafum kya thamjarake victim ohel lawa ason ba Ukraine di lande haninge maramdi maning tambal lebak amu oibana Ukraine masana masabu karamna leijagadage karamna hingjagadage amdi karamna lebak ngak jagadage aiba asi magi aning ba pambane magi akne Adubo amana amabu tufatna duna world superpower oina da hona bada US na lusing ba NATO amati matam amagi USSR ge maglan amuk mangliba Russia ani asigi yana dava asina marum oraga thorak level lan asidi amana chumi amana lali ainingai leite ani bak chap manai haujik Russia na Ukraine da lan tawwa asi invasion nit landa bani terrorist ki thabak ni amadi ngamle mata gum lam loksin hana bataw bani habiduna Malem gi mafum kya da Putin di lan pambani haiduna mana lan tawbagi mayukta janing dava uli amadi ngasi aikoina sunungai taba kya faure aduba aikoi hangana bug yengse matamamada thau umadi pasagi kanaga daba yenglaga nuclear laire khara haijin biduna US na Libya da Cuba da Vietnam da Syria da Iraq da Afghanistan da Iran da Palestine da amadi atai kya da landa abadi liberation ni abadi midai dagi maning taman bani abagi namada Lanzadra pa misam miyam kaya asiyana thogan kiba aduda di malayam gi miyam na kari su nungai taba phau ki taba gi maram kari gino European Union jauna US na Russia ki matakta sel thonggi athing pa thambana tana lan thingna ba kari ba tawri bage economic sanction aduna landa segraba lanzadra pa miyo kya gi mamal oibada yaravra Rosamadi US makwa ani yana to Ukraine da awa from da taba asidi kanana su thoganing bubudi nate aiba bo masidi Bus driver na soibadagi accident thoklaga bus ta tongliba large trap mi kyabo asi ana thogan baga karibo khenari bage pro west wefada natana anti Russian oi haidana Ukraine ki president Volodymyr Zelensky asi Rus na sindok pami yangse Putin na Nazi faction muthat pani haiduna
claim tawriba asisu wanthok leite maramdi President Volodymyr Zelensky ase Second World War Adolf Hitler harkiba jiu amagi ibung manung oibada natana Nazi ki mayukta leikiba Simon Ivanovich Zelensky ki masuni magi lewakta martial law laukthok matungda malemgi mateng nibada phangdrabasu mathawna leiraba Ukraine ki President asina haujiksu madom mariba ki tamakta lan thingnari amarom tan lan haibasi ki asoba sendong tanarba nongsu umgi kusukulai kya kusukulai sava company kya na harawnare lan asi lalol itikum onthok loidabani nongsuk lama su Russia ga uri sanabagi mahuta economic sanction tawba amadi Ukraine da military ki mateng et tawna di lan asi hen hen malem da chawthorapna tan karisu waroisan parapangam loi khalle kumja lising amaga chapan kuni thoidagi lising amaga chapan marfudra ma thoi phawwa Ukraine asi Soviet Federation ki makhada leirame adubo USSR na kaikhraba matungda Russia ki makudagi lebak taraga mari nantoktuna satkhirame adubo Russia ki Rusing ki wakal da khwaidagi pendabadi Ukraine nanthokiba doni lan horgliba asi Ukraine Russia ki makudagi maring tamlaba matungda NATO da chauna da bamati noksuklom da tinana ba honar pa sidagini loinana Putin na pamdaba amana nongmagi malem gi lebak sinda sandorgliba US na lusing ba kumja lising amaga sa pandifu ka mapanda lingkat khifa NATO na Russia ki border forward yawsalaktiba asini amrom da Russia pa namthana ba mana ngamna fana ba amadi malem gi lebak sinda safu pinana ba NATO bo expansion tahun bagi tahun bagi US ki maral su leita banate masina haujik hauriba lan asigi nonggi oiba ahan ba warini mathang da manung da lotun leiriba lan asigi ani suba warina asine madudi Putin ki wakal da US amadi European Union bo mayok na ba ngamna da ba Russia da ki kai khirba lebak sing adu amuk nauna na funduna reunite tawduna matam amaki world superpower ki lamjen da yoramba Soviet Union adu amuk halak aning pagi maglan asisu leita banate Zombie Ukraine asi Russia gi saruka moirame adu ba hojik leiriba ayamba Ukrainian sing asi namduna resified when kibagi ari bawari su leiri kumja lising amaga chadita Catherine di Grena elomi Rusing ba Ukraine da khunda laita halame mai tambam sang sinda Russia gi lon namduna tamalame asida sunate kumja lising amaga sanipan da Ukrainian lon tamba thengre kumja lising amaga sampan kontra da Rus ki sangnar ba lusing ba Stalin Ukraine da asoba sak tang ba thoganduna Ukrainian kia chian kiba gloina na mafamadu Rus ki elomi kia su khunda han kiba asina maram waraga laihaw leiraba jona badi koila marang kaina leiraba Ukraine gi nongpoklom thangba marwaina Luhansk amadi Donetsk ta Russia gi lon ngangba Rusing namna tariba sini asumna akan bakangluk amana ason bu namtudan lebak chawthokna bhona kiba kya laikhe aibasini aduna Ukraine bu colonial history da best tawduna Russia na magi oigedabani aduna claim tawrabadi langani thamjaninge maramdi haujik pu British na India amadi South Africa claim tawba natragana Spain na Philippines claim tawba ekta yabra aduna Putin na hekta pami aiduna haukraba loilam lengakta habadi pas imperialism de yengduna haujik lebak chawthokani habagi manglan asisu justified oide masida Putin gi asoibani masidagi ekuna khanglep adudi anbada US su mapangal chondare amadi masina malemda blok ani amuk thokalaktuna lanjadraba Ukraine ngasidi Russia US makoi ani maramda awapatare ani subada lan asi thingba ngamdaba asina hojikti UN ro asi maya yaudaba hui amo oirapana maram oiraga malemgi ahum subalanjau laknadabagi mamisu urakle haibasimadi chumle mathang da lan asigi nunggi oiba maram amaga pallabada Ukraine da maru oiba domestic political party omlai hanbada nongsuklom ga yanaba NATO da jawning ba Ukrainian lon gangba Russia yadaba kanglup ama makoising ase Ukraine gi nongsuklom da ayamba khunda laita dona lai hauji Ukraine gi President Volodymyr Zelensky asi hariba party asige manung chale aduna magasi Putin na pamde anisuba kanglup da Rus ki lol ngangba Russia ki yanaba US amadi European chimpuyek naba amagumna khanba sine makoisi Ukraine gi nokpok thangba mafamda Russia ki mateng lawduna mapangal kana leiriba marwaiba Luhansk amadi Donetsk ta namna tadun lai Ukraine gi hanagi President Viktor Yanukovych asi harba party asigi manung challe aduna haujik lan asi loibaga Russia nam hakwa Ukraine gi President oina sakhangna ba tawriba asene ahumso political party adudi regionalism the best of asini masi namna thorpa party ni Malemgi asovo organization amorba UNO amri super power ni hajariba American fawa leba magi maning tamba amabongak senba ngamdaba asidage Ukraine crisis asik asidi UNO amadi Biden gi ason buchabada natana lan asinaso sanging amoira kadore
Changi ngasi India gi su yauri USS na sel thongi athing banatana Russia na Ukraine da tawba lan asi thingba sungamdre. Non alignment policy gi makha da mamang haktatagi balance approach neutral oidun lakiba India su hawjekti changi ngasi nanthok tuna chen basu yaroi do baki matam lakle. Masigi maramdi ahan bada karigumba Russia ga chatmina duna US gi mayokta laklabadi India su US ki sel thongi athing ba asina maram oraga corona pandemic na walingai matam asida India su asoba safu kaya pidan awaba kaya mayugnarkani. Masidana te China bu counter tongna bahana piramba US ke matenga tusu India na fanglaroi. Ani su bada karigumba India na US amri European gi matungina chalaga Russia gi mayukta toraglabadi sahi kya ki mamang dagi asit pa marup wara putana tana military ge mateng su Russia na tawdur lakleba India gi marai bak tambang ngamdaba mai ki amada lakpa yai. Maramdi yumthang dariba Pakistan amadi military na faliba Myanmar asi China gi khongloi ne. Aduga China asi amuk Russia gi alliance ne. Masina maram oraga Rus ki mayukta leiba habase India gi akoibada yeknabana lankoi chanduna lerakna bagi maram oirakani. Masina Manipur dasu hanada khena santi leitaba amoirakani. Punbagasi yengduna India na ferablawa chongani. Aroibada contents asi gi marbiba pau khara asi pa pau damjariba. Manipur local news YouTube channel lamade Facebook page asidagi yengberiba punamba pathagazari. Channel asan atom da kanarabadi subscribe to be subscribe to be like and share to su kabik nampo amakana thagazari.